Good morning. Ngasi se koi ge ningthokaba numit ko ningthokaba numit ki card ki message ying minarase aduga timing afaba sai pe ding ase ko ahamba da ningthokaba gi number se number 47 lere aduga kala da na ango bugumba kai gumba maina shina bi ba ko chak thong da na mo koi na ha pa ya ba se machu se white color hai tar ko white color aina haira ga de koi shangom gumba chini gumba kai gumba maina maming gi na kitang happy ba ko no hamba da koi gi card ki message yeng ase ko aduga timing afaba sai pe ding ase ngasi gi na timing afaba kai kai lege ha pa do du masu ying minarase ko ado sida ꯂꯩꯔꯤꯕ ꯀꯥꯔꯠꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯁꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯑꯍꯥꯟꯕꯁꯦ ꯀꯟꯁꯤꯗꯔ ꯑꯅꯤꯁꯨꯕ ꯀꯟꯁꯤꯗꯔ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯁꯨꯕ ꯀꯟꯁꯤꯗꯔ ꯀꯣ ꯑꯃ ꯈꯜꯂꯁꯦꯀꯣ ꯑꯍꯥꯟꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯂꯣꯏꯁꯟꯒꯦ ꯑꯩꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯕ ꯉꯝꯕ ꯆꯠꯄ ꯉꯝꯕ ꯅꯨꯄꯤꯁꯦ ꯑꯃꯈꯛ ꯁ꯭ꯇꯦꯔꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯈꯤꯕ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯈꯠꯈꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯂꯥꯛꯑꯦ ꯀꯥꯔꯠꯁꯦꯀꯣ ꯌꯨꯅꯤꯚꯔꯁꯦꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯁꯛ ꯑꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯠꯈꯤꯕ ꯀꯥꯈꯤꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯈꯠꯈꯤꯕ ꯀꯥꯈꯠꯈꯤꯕ ꯂꯣꯏꯕ ꯉꯝꯗꯕ ꯊꯕꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯂꯣꯏꯁꯟꯒꯦ ꯀꯥꯏꯅ ꯈꯟꯕꯀꯣ ꯂꯣꯏꯁꯟꯕꯁꯨ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯁꯤꯁꯨ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯍꯥꯟꯕꯒꯤ ꯅꯝꯕꯔ 1 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2ꯒꯤꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠ ꯆꯩ ꯆꯦꯛꯁꯟꯕꯤꯌꯨꯀꯣ ꯉꯁꯤꯁꯦ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯟꯕꯤꯌꯨ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯌꯥꯗꯦꯀꯣ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝꯗꯒꯤ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯕꯗꯣꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁꯦ ꯐꯖꯅ ꯈꯟꯊꯔꯒ ꯈꯣꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯒꯦꯝ ꯁꯥꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯒꯦꯝ ꯁꯥꯟꯅꯩ ꯒꯦꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯒꯦꯝꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯗ ꯂꯥꯏꯐꯀꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯐꯖꯅ ꯈꯟꯊꯔꯒ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 35ꯗꯩꯅ 7ꯒ ꯃꯤꯅꯤꯠ 3 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 9ꯒ ꯃꯤꯅꯤꯠ 38ꯗꯩꯅ 8ꯒ ꯃꯤꯅꯤꯠ 59 ꯐꯥꯎ ꯂꯩꯔꯦꯀோ ꯑꯗꯒꯤ ꯑꯃꯨꯛ 12ꯒ ꯃꯤꯅꯤꯠ 54ꯗꯒꯤꯅ 2ꯒ ꯃꯤꯅꯤꯠ 22 ꯐꯥꯎ ꯂꯩꯔꯦꯀꯣ ꯅꯠꯇꯦ 12ꯒ ꯃꯤꯅꯤꯠ 54ꯗꯒꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤꯀꯣ 6ꯒ ꯃꯤꯅꯤꯠ 50 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 7ꯒ ꯃꯤꯅꯤꯠ 54ꯗꯩꯅ 13ꯒ ꯃꯤꯅꯤꯠ 23 ꯐꯥꯎꯕ ꯁꯤ ꯅꯨꯡꯗꯥꯡꯒꯤꯅꯤꯀꯣ ꯊꯦꯡꯕꯒꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤꯅ 12ꯒ ꯃꯤꯅꯤꯠ 59ꯗꯒꯤꯅ ꯅꯦꯛꯁ ꯗꯦꯒꯤ 5ꯒ ꯃꯤꯅꯤꯠ 33 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯅꯤꯡꯊꯧꯀꯥꯕ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯅꯦꯃꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯩꯒꯤ ꯌꯨꯝꯔꯣꯝꯗ ꯕ꯭ꯂꯣ ꯇꯧꯁꯟꯕ ꯀꯥꯝꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ